ꯑꯍꯥꯟꯕꯃꯛꯇꯗ ꯄꯦꯅꯥꯒꯤ ꯈꯣꯟꯖꯦꯜ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯋꯥꯔꯤ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯄꯨꯔꯛꯂꯤꯕ ꯋꯥꯔꯤ ꯑꯁꯤꯁꯨ ꯃꯅꯤꯄꯨꯔꯤ ꯐꯨꯡꯒꯥꯋꯥꯔꯤꯗꯒꯤ ꯂꯧꯊꯣꯛꯆꯕ ꯋꯥꯔꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯁꯟꯖꯦꯟ ꯅꯍꯥ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯕꯦꯜꯅ ꯃꯁꯨꯁꯤꯡꯕꯨ ꯑꯃꯠꯇ ꯑꯣꯏꯅ ꯌꯦꯡꯂꯒ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯏ꯫ ꯇꯥꯔꯣ ꯏꯁꯨꯁꯥ, ꯈꯨꯡꯒꯪ ꯑꯃꯗ ꯁꯟ ꯁꯦꯟꯕ ꯅꯍꯥ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯅꯤꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯟꯒꯤ ꯁꯟ ꯁꯦꯟꯕ ꯇꯥꯕꯗꯁꯨ ꯅꯣꯡꯃꯇ ꯃꯍꯥꯛꯀꯤ ꯁꯟ ꯁꯦꯟꯕꯒꯤ ꯃꯊꯧ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯇꯦ꯫ ꯉꯥꯏꯍꯥꯛ ꯁꯦꯜꯂꯒ ꯉꯟꯅ ꯁꯟꯁꯤꯡ ꯑꯗꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯣꯏꯒꯠꯂꯒ ꯃꯌꯨꯝꯗ ꯐꯝꯗꯨꯅ ꯋꯥꯔꯦꯝ ꯉꯥꯡꯗꯨꯅ ꯂꯩꯊꯣꯛꯂꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ ꯁꯟꯖꯦꯟ ꯅꯍꯥ, ꯅꯍꯥꯛꯅ ꯑꯁꯨꯛ ꯉꯟꯅ ꯁꯟꯁꯤꯡ ꯑꯁꯤ ꯍꯣꯏꯒꯠꯂꯛꯂꯤꯕꯗꯤ ꯍꯥꯏꯔꯕꯁꯨ ꯃꯍꯥꯛꯅ ꯊꯣꯛꯄ ꯍꯦꯛꯇ ꯈꯨꯝꯗꯨꯅ, ꯈꯨꯔꯥ, ꯑꯩ ꯍꯛꯆꯥꯡ ꯉꯝꯗꯗꯨꯅ ꯇꯧꯕꯅꯤ ꯃꯍꯥꯏꯕ, ꯑꯗꯨꯒ ꯃꯍꯥꯛꯅꯗꯤ ꯉꯥ ꯐꯥꯕ ꯍꯦꯛꯇ ꯆꯠꯄ, ꯑꯁꯤꯒꯨꯝꯕ ꯃꯤꯅꯝꯕ ꯊꯕꯛ ꯑꯁꯤ ꯇꯣꯏꯅ ꯁꯟꯖꯦꯟ ꯅꯍꯥꯅ ꯇꯧꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯃꯃꯥꯟꯅꯕꯁꯤꯡꯒ ꯂꯣꯏꯅꯗꯨꯅ ꯃꯃꯥꯡ ꯆꯤꯡꯗ ꯊꯥꯡ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯁꯤꯡ ꯆꯟꯕ ꯆꯠꯂꯝꯃꯤ꯫ ꯁꯟꯖꯦꯟ ꯅꯍꯥꯗꯤ ꯊꯥꯡꯁꯨ ꯑꯃꯠꯇ ꯌꯥꯎꯔꯛꯇꯦ, ꯀꯣꯛꯁꯦꯠ ꯃꯆꯥ ꯑꯃꯗꯤ ꯌꯥꯎꯔꯛꯏ꯫ ꯃꯃꯥꯟꯅꯕ ꯄꯨꯝꯕꯅ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯃꯥꯏꯗꯒꯤ ꯁꯤꯡ ꯆꯟꯕ ꯍꯧꯈ꯭ꯔꯦ꯫ ꯁꯟꯖꯦꯟ ꯅꯍꯥ ꯃꯍꯥꯛꯇꯤ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯥꯗ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯈꯨꯗꯩ ꯃꯆꯦꯠ ꯑꯗꯨ ꯊꯥꯗꯨꯅ ꯄꯣꯊꯥꯗꯨꯅ ꯇꯨꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯃꯥꯟꯅꯕꯁꯤꯡꯅ ꯁꯤꯡ ꯌꯥꯟꯕ ꯂꯣꯏꯔꯕ ꯐꯥꯎꯕꯗ ꯁꯟꯖꯦꯟ ꯅꯍꯥꯗꯣ ꯍꯧꯒꯠꯂꯛꯇꯕꯅ ꯃꯃꯥꯟꯅꯕꯁꯤꯡꯅ ꯁꯟꯖꯦꯟ ꯅꯍꯥ ꯑꯗꯨ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯃꯔꯨꯞ, ꯅꯍꯥꯛ ꯍꯧꯒꯠꯂꯣ, ꯁꯤꯡ ꯀꯣꯛꯊꯣꯡ ꯐꯥꯔꯦ, ꯌꯨꯝꯗ ꯆꯠꯂꯁꯤ ꯍꯥꯏꯕꯗ ꯁꯟꯖꯦꯟ ꯅꯍꯥ ꯑꯗꯨꯅ ꯈꯨꯝꯂꯛꯏ, ꯏꯇꯥꯎꯁꯥ, ꯅꯈꯣꯏ ꯃꯔꯤꯒꯤ ꯃꯇꯦꯡ ꯄꯤꯕꯤꯌꯨ, ꯑꯩꯍꯥꯛ ꯑꯁꯦ ꯉꯔꯥꯡ ꯉꯥ ꯁꯦꯝꯕꯗ ꯈꯨꯠ ꯑꯁꯦ ꯊꯥꯡꯅ ꯁꯣꯛꯇꯨꯅ ꯁꯤꯡ ꯌꯥꯟꯕ ꯉꯝꯗ꯭ꯔꯦ꯫ ꯅꯈꯣꯏ ꯃꯔꯤꯒꯤ ꯁꯤꯡꯕꯨꯜ ꯑꯗꯨꯗꯒꯤ ꯈꯔ ꯈꯔ ꯈꯥꯏꯗꯣꯛꯂꯒ ꯑꯩꯒꯤ ꯁꯤꯡ ꯑꯃ ꯁꯦꯝꯕꯤꯌꯨ, ꯁꯤꯡ ꯄꯨꯁꯤꯟꯗ꯭ꯔꯕꯗꯤ ꯏꯃꯥꯅ ꯑꯩꯕꯨ ꯌꯨꯝꯗ ꯆꯪꯍꯜꯂꯔꯣꯏ ꯍꯥꯏꯅ ꯁꯟꯖꯦꯟ ꯅꯍꯥꯅ ꯃꯇꯥꯎꯁꯤꯡꯗ ꯍꯥꯏꯔꯛꯂꯕꯗ ꯃꯇꯥꯎꯁꯤꯡꯗꯨꯅꯁꯨ ꯃꯥꯒꯤ ꯁꯤꯡꯕꯨꯜ ꯑꯃ ꯁꯦꯝꯕꯤꯔꯦ꯫ ꯁꯟꯖꯦꯟ ꯅꯍꯥꯒꯤ ꯃꯈꯨꯠ ꯌꯦꯠ ꯊꯪꯕꯗ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯀꯣꯛꯁꯦꯠ ꯑꯗꯨꯗꯒꯤ ꯐꯤ ꯃꯆꯦꯠ ꯑꯃ ꯁꯦꯠꯂꯒ ꯑꯁꯣꯛꯄ ꯈꯨꯠ ꯃꯥꯟꯅꯕ ꯌꯦꯠꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯃꯔꯤ ꯃꯀꯣꯛꯇ ꯁꯤꯡ ꯊꯣꯡꯒꯠꯄꯤꯔꯦ꯫ ꯃꯇꯥꯎꯁꯤꯡ ꯑꯗꯨꯁꯨ ꯁꯤꯡꯕꯨꯜꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯃꯥꯒꯤ ꯊꯣꯡꯒꯠꯇꯨꯅ ꯃꯌꯨꯝ ꯃꯌꯨꯝ ꯇꯥꯅ ꯍꯟꯅꯔꯛꯂꯦ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡꯗ ꯁꯟꯖꯦꯟ ꯅꯍꯥꯅ ꯃꯤꯅꯝꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯣꯏꯅ ꯇꯣꯏꯅ ꯃꯍꯥꯛꯀꯤ ꯂꯧꯅꯝꯕ ꯂꯥꯡ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯀꯌꯥꯕꯨꯁꯨ ꯃꯍꯥꯛꯅ ꯃꯤꯅꯝꯂꯝꯃꯤ꯫ ꯃꯤꯅꯝꯕ ꯑꯁꯤ ꯁꯟꯖꯦꯟ ꯅꯍꯥꯒꯤ ꯍꯩꯅꯕꯤ ꯑꯃ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯁꯟꯖꯦꯟ ꯅꯍꯥꯅ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯌꯨꯝ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯄꯥꯠꯇ ꯉꯥ ꯐꯥꯔꯨꯁꯤ ꯍꯥꯏꯅ ꯍꯧꯕ ꯆꯠꯂꯝꯃꯤ꯫ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯁꯟꯖꯦꯟ ꯅꯍꯥꯅ ꯍꯥꯏꯕ ꯋꯥ ꯑꯗꯨ ꯏꯜꯂꯛꯂꯝꯃꯤ꯫ ꯃꯃꯥꯟꯅꯕꯁꯤꯡꯒ ꯂꯣꯏꯅꯗꯨꯅ ꯈꯥꯒꯤ ꯄꯠꯆꯥꯎꯗ ꯈꯣꯡꯂꯝ ꯑꯃ ꯊꯤꯡꯗꯨꯅ ꯏꯁꯤꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯁꯟꯖꯦꯟ ꯅꯍꯥꯗꯤ ꯈꯣꯡꯂꯝ ꯑꯗꯨꯗꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯃꯥꯟꯅꯕꯁꯤꯡꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯁꯣꯏꯌꯦꯒ ꯁꯣꯏꯗꯦꯒ, ꯀꯜꯂꯦꯒ ꯀꯟꯗꯦꯒ, ꯉꯥ ꯂꯩꯌꯦꯒ ꯂꯩꯇꯦꯒ ꯑꯁꯨꯝ ꯉꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝ ꯑꯁꯨꯝ ꯏꯁꯤꯜꯂꯛꯄꯅ ꯏꯁꯤꯡ ꯑꯗꯨ ꯀꯪꯁꯤꯜꯂꯛꯂꯦ꯫ ꯉꯥ ꯑꯆꯧ ꯑꯆꯧꯕ ꯀꯌꯥ ꯑꯃꯁꯨ ꯆꯦꯟꯊꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯦꯟꯊꯔꯛꯂꯤꯕ ꯐꯖꯕ ꯑꯆꯧꯕ ꯑꯆꯧꯕ ꯉꯥꯁꯤꯡ ꯑꯗꯨ ꯐꯥꯅꯕ ꯁꯟꯖꯦꯟ ꯅꯍꯥꯅ ꯈꯣꯡꯗꯨꯗ ꯀꯨꯝꯊꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯑꯆꯧꯕ ꯉꯥꯁꯤꯡ ꯑꯗꯨ ꯏꯁꯤꯠꯂꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯎꯗ꯭ꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯏꯁꯤꯠꯄ ꯂꯣꯏꯔꯕꯗ ꯃꯃꯥꯟꯅꯕ ꯃꯈꯣꯏ ꯃꯔꯤꯗꯨ ꯉꯥ ꯐꯥꯕ ꯍꯧꯔꯛꯂꯦ꯫ ꯉꯥ ꯐꯥꯕ ꯂꯣꯏꯔꯕꯗ ꯄꯜ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯗꯣꯛꯂꯒ ꯀꯪꯐꯥꯜꯗ ꯀꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯐꯥꯔꯤꯕ ꯉꯥ ꯑꯗꯨ ꯃꯈꯣꯏ ꯃꯉꯥ ꯊꯣꯛꯅ ꯁꯟꯖꯦꯟ ꯅꯍꯥꯅ ꯌꯦꯟꯊꯣꯛꯂꯒ ꯃꯥꯒꯤ ꯃꯥꯒꯤ ꯉꯥ ꯁꯔꯨꯛ ꯑꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯁꯟꯖꯦꯟ ꯅꯍꯥꯅ ꯈꯜꯂꯛꯂꯝꯃꯤ, ꯃꯈꯣꯏꯁꯦ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯕ ꯖꯥꯠꯅꯤ꯫ ꯃꯈꯣꯏꯅ ꯋꯥꯅ ꯏꯁꯤꯠꯄ, ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯉꯥ ꯆꯥꯕ, ꯃꯈꯣꯏꯕꯨ ꯑꯩꯅ ꯁꯤꯖꯟꯅꯕ ꯇꯥꯕꯅꯤ꯫ ꯑꯄꯪꯕꯗꯤ ꯑꯁꯤꯡꯕꯅ ꯃꯔꯟ ꯆꯥꯕ ꯇꯥꯕꯅꯤ꯫ ꯑꯁꯨꯛ ꯌꯥꯝꯕ ꯉꯥꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯁꯟꯖꯦꯟ ꯅꯍꯥꯒꯤ ꯁꯟ ꯁꯦꯟꯕ ꯅꯨꯃꯤꯠ 9ꯅꯤ ꯇꯥꯔꯦ꯫ ꯈꯨꯟꯒꯤ ꯁꯟ ꯁꯦꯟꯐꯝ ꯃꯐꯝꯗꯤ ꯃꯅꯤꯡ ꯆꯤꯡꯗ ꯆꯤꯡꯈꯣꯡꯗ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯆꯤꯡꯈꯣꯡ ꯑꯁꯤꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯟꯖꯦꯟ ꯅꯍꯥꯅ ꯁꯟ ꯁꯦꯟꯕ ꯆꯠꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯁꯟꯖꯦꯟ ꯅꯍꯥꯒꯤ ꯁꯟꯁꯦꯟ ꯂꯦꯛ ꯍꯨꯝꯅꯤ ꯆꯟꯕ ꯅꯨꯃꯤꯠꯅꯤ꯫
ꯅꯨꯃꯤꯠ ꯑꯁꯤ ꯃꯍꯥꯛ ꯁꯟ ꯁꯦꯟꯕ ꯆꯠꯄ ꯌꯥꯝꯅ ꯇꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯃꯔꯤꯕꯨ ꯍꯧꯔꯨꯔꯦ꯫ "ꯏꯇꯥꯎ, ꯅꯈꯣꯏ ꯃꯔꯤ ꯑꯩꯒꯤ ꯁꯟ ꯁꯦꯟꯕ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯨ꯫ ꯑꯩꯅ ꯍꯌꯦꯡ ꯅꯈꯣꯏꯒꯤ ꯁꯟꯁꯦꯜ ꯍꯦꯛ ꯇꯥꯕ ꯃꯇꯝꯗ ꯑꯩꯍꯥꯛꯅ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤꯒ ꯂꯣꯏꯅꯅ ꯃꯄꯨꯁꯤꯡꯅ ꯍꯣꯏꯗꯣꯔꯛꯂꯤꯕ ꯁꯟꯁꯤꯡ ꯑꯗꯨ ꯁꯟꯖꯦꯟ ꯅꯍꯥꯒ ꯂꯣꯏꯅꯔꯗꯨꯅ ꯁꯟꯁꯦꯟꯕꯨꯡꯗ ꯄꯨꯔꯛꯂꯦ꯫ ꯁꯟꯁꯤꯡꯅ ꯃꯥꯒꯤ ꯃꯥꯒꯤ ꯍꯩꯅꯕꯤ ꯅꯥꯄꯤ ꯀꯌꯥ ꯆꯥꯗꯨꯅ ꯆꯤꯡꯈꯣꯡꯗ ꯄꯣꯠꯊꯥꯅꯔꯤꯉꯩ ꯆꯥꯎꯔꯕ ꯎꯈꯣꯡ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡꯕꯨ ꯌꯦꯡꯂꯒ ꯁꯟꯖꯦꯟ ꯅꯍꯥꯅ ꯍꯥꯏꯔꯝꯃꯤ, "ꯃꯔꯨꯞꯁꯥ, ꯑꯩꯍꯥꯛ ꯉꯥꯏꯍꯥꯛꯇ ꯄꯣꯠꯊꯥꯒꯦ꯫ ꯁꯟꯁꯤꯡ ꯑꯁꯤ ꯅꯈꯣꯏ ꯉꯥꯏꯍꯥꯛꯇ ꯁꯦꯟꯕꯤꯌꯨ" ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥꯟꯅꯕꯁꯤꯡꯅꯁꯨ ꯌꯥꯕꯤꯔꯦ꯫ ꯁꯟꯖꯦꯟ ꯅꯍꯥꯅ ꯈꯜꯂꯛꯂꯝꯃꯤ, "ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯏꯃꯥꯟꯅꯕꯁꯤꯡꯁꯦ ꯉꯁꯤꯗꯤ ꯅꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯂꯕꯅꯤꯅ ꯑꯩꯈꯣꯏꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯄꯤꯖꯧ ꯍꯥꯏꯔꯛꯂꯒꯅꯤ" ꯍꯥꯏꯗꯨꯅ ꯁꯣꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯅꯗꯤ ꯃꯈꯣꯏꯁꯤ ꯍꯥꯟꯅ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯍꯟꯈꯤꯕꯅ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯃꯄꯨꯛ ꯐꯠꯇ꯭ꯔꯕ ꯋꯥꯈꯜ ꯀꯌꯥ ꯈꯜꯂꯛꯂꯝꯃꯤ꯫ ꯁꯟꯖꯦꯟ ꯅꯍꯥ ꯃꯍꯥꯛ ꯇꯨꯝꯁꯤꯟꯅꯔꯒ ꯃꯤꯠ ꯅꯣꯏꯁꯟꯅꯗꯨꯅ ꯍꯧꯒꯠꯂꯛꯂꯦ꯫ ꯁꯟꯖꯦꯟ ꯅꯍꯥꯅ ꯃꯃꯥꯟꯅꯕꯁꯤꯡꯗ ꯃꯍꯥꯛꯅ ꯁꯖꯤꯛ ꯆꯥꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯈꯨꯠ ꯊꯤꯜꯂꯒ ꯍꯥꯏꯔꯛꯏ, "ꯃꯔꯨꯞꯁꯥ, ꯑꯥꯗ ꯁꯟꯁꯤꯡꯒꯤ ꯃꯔꯛꯇ ꯀꯩ ꯑꯆꯧꯕ ꯑꯃ ꯁꯟꯒꯤ ꯃꯆꯤ ꯊꯠꯇꯨꯅ ꯆꯥꯔꯤꯕꯁꯤ ꯎꯕ꯭ꯔꯥ? ꯅꯈꯣꯏꯅ ꯂꯩꯔꯤꯕ ꯑꯁꯤꯗ ꯅꯣꯝ ꯅꯣꯝꯗꯨꯅ ꯂꯥꯛꯂꯤꯕꯁꯤ ꯎꯗ꯭ꯔꯣ? ꯑꯗꯨꯒ ꯁꯟꯁꯤꯡ ꯑꯁꯤꯅ ꯀꯥꯏꯗꯨꯅ ꯆꯦꯜꯂꯤꯕꯁꯤ ꯎꯗ꯭ꯔꯣ?" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯟꯖꯦꯟ ꯅꯍꯥꯅ, "ꯃꯔꯨꯞꯁꯥ, ꯅꯈꯣꯏ ꯂꯩꯒꯦ ꯍꯥꯏꯔꯁꯨ ꯂꯩꯍꯧꯔꯣ, ꯑꯩꯗꯤ ꯆꯠꯂꯅꯤ" ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯀꯩ ꯂꯥꯛꯂꯦ ꯍꯥꯏꯕ ꯇꯥꯕꯗꯒꯤ ꯑꯀꯤꯕꯒ ꯂꯣꯏꯅꯅ ꯁꯟꯖꯦꯟ ꯅꯍꯥꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨ ꯆꯦꯟꯅꯈ꯭ꯔꯦ꯫ ꯃꯈꯣꯏ ꯃꯔꯤꯅ ꯆꯦꯟꯕ ꯑꯗꯨ ꯎꯔꯒ ꯁꯟꯖꯦꯟ ꯅꯍꯥ ꯑꯗꯨ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯅꯣꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯟꯙ꯭ꯌꯥꯒꯤ ꯃꯇꯝ ꯑꯣꯏꯔꯗꯨꯅ ꯃꯥꯒꯤ ꯁꯂꯨꯞꯁꯤꯡ ꯑꯗꯨ ꯍꯣꯏꯗꯨꯅ ꯂꯥꯛꯄꯗ ꯉꯁꯥꯏ ꯁꯟꯖꯦꯟ ꯅꯍꯥꯅ ꯉꯥꯡꯈꯤꯕ "ꯀꯩ ꯂꯥꯛꯂꯦ" ꯍꯥꯏꯗꯨꯅ ꯂꯥꯎꯈꯤꯕꯗꯨ ꯀꯩ ꯑꯃ ꯏꯁꯤꯡ ꯈꯣꯡꯗ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯟꯖꯦꯟ ꯅꯍꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯟꯁꯤꯡ ꯑꯗꯨꯅ ꯀꯨꯝꯗꯨꯅ ꯈꯣꯡꯗ ꯂꯩꯔꯤꯕ ꯀꯩ ꯑꯗꯨ ꯎꯕꯗ ꯁꯟ ꯄꯨꯝꯕ ꯁꯝꯖꯤ ꯈꯥꯏꯅꯗꯨꯅ ꯆꯦꯟꯅꯈ꯭ꯔꯦ꯫ ꯁꯟꯖꯦꯟ ꯅꯍꯥꯗꯤ ꯊꯑꯣꯏꯗꯅ ꯇꯞꯅ ꯆꯠꯂꯤꯉꯩꯗ ꯈꯪꯍꯧꯗꯅ ꯁꯟꯖꯦꯟ ꯅꯍꯥꯒꯤ ꯂꯨꯁꯝꯗ ꯀꯩ ꯑꯗꯨꯅ ꯆꯣꯡꯁꯤꯟꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯈꯧꯔꯤ ꯎꯇꯣꯡ ꯆꯤꯈꯥꯏꯗꯨꯅ ꯏ ꯆꯨꯞꯂꯒ ꯆꯦꯟꯈ꯭ꯔꯦ꯫ ꯀꯩ ꯑꯗꯨ ꯆꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯈꯠꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯔꯤꯅ ꯃꯈꯣꯏꯒꯤ ꯃꯔꯨꯞ ꯁꯟꯖꯦꯟ ꯅꯍꯥ ꯑꯗꯨ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯁꯟꯖꯦꯟꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯔꯤ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯔꯨꯞ ꯁꯟꯖꯦꯟ ꯅꯍꯥ ꯑꯗꯨ ꯀꯩꯅ ꯃꯈꯨꯔꯤꯗ ꯏ ꯆꯨꯞꯈ꯭ꯔꯕꯗ ꯁꯤꯗꯨꯅ ꯂꯩꯕꯗꯨ ꯃꯈꯣꯏ ꯃꯔꯤꯅ ꯊꯦꯡꯅꯔꯦ꯫ ꯃꯈꯣꯏ ꯃꯔꯤꯅ ꯉꯥꯕꯣꯡꯗ ꯌꯣꯝꯗꯨꯅ ꯄꯨꯔꯛꯂꯦ꯫ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯗ ꯁꯟꯖꯦꯟ ꯅꯍꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯁꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯅ ꯏꯁꯨꯁꯥ ꯁꯟꯖꯦꯟ ꯅꯍꯥ ꯑꯗꯨꯅ ꯃꯤꯅꯝꯕ ꯊꯕꯛ ꯇꯧꯔꯨꯕꯗꯒꯤ ꯁꯟꯖꯦꯟ ꯅꯍꯥꯕꯨ ꯀꯩꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯗꯨꯅ ꯊꯋꯥꯏ ꯊꯥꯈꯤ꯫ ꯑꯗꯨꯅ ꯏꯁꯨꯁꯥ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯂꯣꯏꯗꯕꯅꯤ, ꯃꯤꯉꯣꯟꯗ ꯅꯝꯊꯥꯛ ꯀꯩꯗꯧꯅꯨꯡꯗ ꯇꯧꯔꯣꯏꯗꯕꯅꯤ, ꯇꯧꯔꯕꯗꯤ ꯁꯟꯖꯦꯟ ꯅꯍꯥꯒꯤ ꯇꯥꯔꯤꯕ ꯗꯁꯥ ꯑꯁꯤ ꯑꯣꯏꯒꯅꯤ꯫ ꯏꯁꯨꯁꯥ, ꯋꯥꯔꯤ ꯂꯣꯏꯔꯦ, ꯍꯜꯂꯣ ꯅꯌꯨꯝꯗ꯫ ꯑꯉꯥꯡꯁꯤꯡꯅ ꯃꯕꯦꯟꯕꯨ ꯈꯨꯔꯨꯝꯂꯗꯨꯅ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈꯤ꯫ ꯑꯅꯤꯁꯨꯕ ꯋꯥꯔꯤ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯇꯥꯔꯣ ꯏꯁꯨꯁꯥ, ꯌꯨꯝꯊꯪꯅꯕ ꯌꯨꯝꯂꯣꯟꯅꯕ ꯏꯃꯨꯡ ꯑꯅꯤꯒꯤ ꯋꯥꯔꯤꯅꯤ꯫ ꯏꯕꯦꯜ ꯂꯤꯔꯒꯦ ꯃꯨꯟꯅ ꯇꯥꯔꯣ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯅꯣꯡꯄꯣꯛꯇ ꯂꯩꯕ ꯏꯅꯦ ꯁꯈꯤ ꯍꯥꯏꯅ ꯈꯪꯅꯕ, ꯃꯤꯌꯥꯝꯅ ꯈꯨꯟꯅꯁꯨ ꯃꯍꯥꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯏꯅꯦ ꯁꯈꯤꯅꯤ꯫ ꯏꯅꯦ ꯁꯈꯤꯅ ꯃꯤ ꯑꯌꯥꯝꯕ ꯌꯥꯅꯕ ꯆꯠꯂꯤ꯫ ꯃꯥꯒꯤ ꯐꯅꯕ, ꯂꯩꯀꯥꯏꯒꯤ ꯐꯅꯕ ꯍꯣꯠꯅꯕ ꯏꯅꯦꯅꯤ꯫ ꯃꯍꯥꯛꯀꯤ ꯂꯩꯀꯥꯏꯒꯤ ꯐꯒꯗꯕ ꯂꯩꯔꯕꯗꯤ ꯃꯌꯨꯝꯒꯤ ꯊꯕꯛ ꯑꯆꯤꯟꯕ ꯀꯌꯥ ꯊꯥꯗꯣꯛꯇꯨꯅ ꯂꯩꯀꯥꯏꯒꯤ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕ ꯃꯤꯅꯤ꯫ ꯏꯅꯦ ꯁꯈꯤꯗꯤ ꯂꯛꯅꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯏꯅꯦ ꯁꯈꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯈꯛ ꯄꯣꯛꯆꯕꯤ ꯑꯗꯨ ꯊꯪꯅꯕ ꯈꯨꯜ ꯑꯗꯨꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝꯅ ꯍꯩꯕ ꯅꯤꯄꯥ ꯑꯃꯒꯤ ꯃꯄꯥꯒ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯃꯄꯥꯡ ꯀꯌꯥꯒ ꯂꯣꯏꯅꯗꯨꯅ ꯍꯥꯏꯅ ꯁꯤꯡꯅꯕꯒꯤꯗꯃꯛ ꯐꯝꯃꯦꯟ ꯀꯥꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯑꯣꯏꯔꯤꯕ ꯁꯈꯤꯅ ꯌꯥꯊꯣꯛꯈ꯭ꯔꯦ꯫ ꯀꯥꯂꯦꯟꯒꯤ ꯍꯨꯝꯅꯤ ꯄꯥꯟꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯂꯨꯍꯣꯡꯕ ꯍꯥꯏꯅ ꯂꯦꯞꯅꯈ꯭ꯔꯦ꯫ ꯂꯨꯈ꯭ꯔꯥꯕꯤ ꯁꯈꯤꯅ ꯃꯆꯥꯅꯨꯄꯤꯒꯤ ꯎꯟꯅꯅꯕ ꯂꯩꯖꯕ ꯈꯔ ꯎꯄꯨ ꯀꯥꯡꯊꯣꯜ, ꯀꯣꯜ ꯂꯤꯛ ꯐꯤꯔꯣꯜ ꯂꯥꯡꯖꯔꯦ꯫ ꯏꯅꯦ ꯁꯈꯤꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯁꯈꯤꯒꯤ ꯄꯨꯛꯆꯦꯜ ꯈꯪꯕꯅꯤꯅ ꯃꯇꯦꯡ ꯀꯌꯥ ꯑꯃꯁꯨ ꯄꯤꯅꯔꯛꯂꯝꯃꯤ꯫
ꯄꯤꯔꯛꯂꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯍꯌꯦꯡ ꯃꯥꯒꯤ ꯊꯣꯛꯂꯛꯄꯗ ꯍꯟꯕ ꯀꯥꯎꯗꯅꯕ ꯍꯥꯏꯗꯨꯅ ꯁꯈꯤꯅ ꯏꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯤꯒꯤ ꯑꯋꯥꯠꯄ ꯑꯃꯗꯤ ꯃꯃꯥ ꯁꯈꯤꯅ ꯃꯦꯟꯁꯤꯟꯕ ꯉꯝꯗ꯭ꯔꯦ꯫ ꯂꯨꯍꯣꯡꯕꯅ ꯍꯥꯟꯈꯤꯒꯗ꯭ꯔꯥ? ꯏꯅꯦ ꯁꯈꯤ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯋꯥꯔꯛꯂꯦ꯫ ꯁꯈꯤꯅ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛ ꯋꯥꯔꯤꯕꯗꯨ ꯑꯇꯩ ꯑꯃ ꯅꯠꯇꯦ, ꯃꯆꯥꯒꯤ ꯃꯈꯨꯠꯇ ꯁꯤꯖꯔꯝꯕ ꯈꯨꯗꯣꯞ ꯑꯃ ꯀꯥꯏꯊꯣꯛꯄꯤꯈꯤ ꯏꯅꯦ ꯁꯈꯤꯅ꯫ ꯈꯨꯜ ꯑꯗꯨꯒꯤ ꯑꯋꯥꯕ ꯇꯥꯔꯕ ꯏꯃꯨꯡ ꯑꯃꯗ ꯃꯇꯦꯡ ꯄꯥꯡꯕꯗ ꯀꯥꯏꯈꯤꯕꯅꯤ꯫ ꯁꯈꯤꯅ ꯀꯅꯥꯗꯒꯤ ꯃꯇꯦꯡ ꯂꯧꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯛꯂꯝꯃꯤ꯫ ꯌꯥꯝꯅ ꯀꯨꯏꯅ ꯃꯇꯦꯡ ꯂꯧꯒꯗꯕꯗꯤ ꯅꯠꯇꯦꯁꯦ, ꯑꯩꯒꯤ ꯏꯆꯥꯒꯤ ꯈꯨꯗꯣꯞ ꯑꯁꯤꯗꯤ ꯍꯥꯞꯇꯕ ꯌꯥꯗꯕꯅꯤ ꯈꯟꯗꯨꯅ ꯈꯨꯟꯒꯤ ꯏꯅꯥꯛ ꯈꯨꯟꯕ, ꯄꯩꯁꯥ ꯈꯔ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯏꯕ ꯃꯤ ꯀꯅꯥꯗ ꯍꯪꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯛꯂꯝꯃꯤ꯫ ꯑꯣꯟꯊꯣꯛꯅꯗꯤ ꯏꯀꯥꯏꯈ꯭ꯔꯦꯗ ꯍꯥꯏꯗꯨꯅ ꯏꯅꯦ ꯁꯈꯤꯅ ꯏꯀꯥꯏꯅ ꯁꯈꯤꯅ ꯂꯩꯔꯤꯕꯗꯨꯒꯤ ꯑꯋꯥꯡ ꯊꯪꯕꯗ ꯃꯍꯥꯛꯀ ꯌꯥꯝꯅ ꯃꯨꯟꯅ ꯈꯪꯅꯕ, ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯀꯧꯅꯕ ꯃꯧ ꯅꯍꯥ ꯑꯅꯤ ꯌꯨꯝꯊꯪꯅꯅ ꯂꯩ꯫ ꯃꯈꯣꯏ ꯑꯅꯤꯗ ꯏꯅꯦꯒꯤ ꯃꯇꯦꯡ ꯇꯧꯗꯕ ꯌꯥꯗꯕꯅꯤ, ꯍꯦꯛꯇ ꯍꯥꯏꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯏꯅꯦ ꯁꯈꯤ ꯂꯥꯛꯂꯝꯃꯤ꯫ ꯏꯅꯦ ꯁꯈꯤꯅ ꯑꯋꯥꯡꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯧ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯪꯂꯛꯂꯦ꯫ ꯌꯨꯝꯂꯣꯟꯅꯔꯤꯕ ꯃꯧ ꯑꯅꯤꯗꯣ ꯏꯅꯦ ꯁꯈꯤꯅ ꯀꯧꯔꯦ꯫ ꯃꯈꯥ ꯊꯪꯕ ꯃꯧ ꯑꯗꯨꯒꯤ ꯃꯥꯡꯒꯣꯜꯗ ꯃꯧ ꯅꯍꯥ ꯑꯃꯅ ꯐꯤꯗꯥ ꯑꯃ ꯊꯥꯗꯨꯅ ꯐꯝꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯁꯨꯕ ꯉꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯏꯅꯦ ꯁꯈꯤꯗ ꯍꯥꯏꯔꯝꯃꯤ, ꯏꯅꯦ ꯁꯈꯤ, ꯀꯔꯤꯒꯤꯅꯣ ꯏꯅꯦꯅ ꯏꯊꯥ ꯊꯥꯖꯗꯅ ꯂꯦꯡꯊꯣꯛꯄꯤꯔꯛꯄꯕꯨ? ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯂꯩꯕꯒꯦ? ꯏꯅꯦ ꯁꯈꯤꯅ, ꯏꯕꯦꯝꯃ, ꯏꯅꯦꯕꯨ ꯀꯔꯤ ꯍꯥꯏꯅꯕꯨ ꯍꯥꯏꯁꯤꯒꯦ? ꯏꯅꯦꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯉꯁꯤ 9ꯅꯤꯗ ꯉꯥꯏꯔꯦ ꯂꯨꯍꯣꯡꯈꯤꯗꯧꯕ, ꯑꯗꯨꯗ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯈꯨꯠꯇ ꯁꯤꯖꯔꯝꯕ ꯈꯨꯗꯣꯞ ꯑꯗꯨ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯆꯤꯟꯕ ꯑꯃꯗꯒꯤ ꯀꯥꯏꯊꯣꯛꯄꯤꯈ꯭ꯔꯦ꯫ ꯏꯆꯥꯅꯨꯄꯤꯅꯗꯤ ꯃꯗꯨ ꯍꯥꯞꯄꯤꯗꯕ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯍꯥꯏꯗꯦ, ꯑꯗꯨꯗ ꯏꯆꯥꯒꯤ ꯑꯩꯅ ꯀꯥꯏꯊꯣꯛꯂꯨꯕꯅꯤꯅ ꯑꯃꯨꯛ ꯂꯦꯞꯄꯤꯒꯦ ꯍꯥꯏꯗꯨꯅ ꯁꯥꯕꯗꯤ ꯍꯧꯈ꯭ꯔꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯕꯗꯤ ꯅꯪꯂꯔꯣꯏ, ꯆꯥꯛꯀꯧꯕꯗꯤ ꯅꯪꯅꯤ ꯍꯥꯏ꯫ ꯑꯗꯨꯅ ꯏꯅꯦꯅ ꯂꯥꯛꯂꯤꯕꯁꯤ ꯑꯇꯩꯒꯤ ꯋꯥ ꯅꯠꯇꯦ, ꯅꯈꯣꯏꯗꯤ ꯁꯅꯥ ꯂꯨꯄꯥ ꯋꯥꯠꯇꯕꯅꯤꯅ, ꯂꯟ ꯆꯦꯟꯕꯤ ꯏꯃꯧꯁꯨ ꯉꯥꯛꯇꯅꯤꯅ, ꯂꯨꯍꯣꯡꯕ ꯍꯨꯝꯅꯤꯁꯤ ꯏꯆꯥꯅ ꯁꯤꯕ ꯌꯥꯕ ꯈꯨꯗꯣꯞ ꯑꯃꯠꯇ ꯄꯤꯌꯨ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯏꯅꯦꯅ ꯁꯣꯏꯗꯅ ꯆꯥꯛꯀꯧꯕꯒꯤ ꯑꯌꯨꯛꯇ ꯏꯃꯧꯁꯤꯡꯗ ꯑꯃꯨꯛ ꯊꯤꯜꯂꯛꯀꯦ꯫ ꯏꯅꯦꯕꯨ ꯆꯤꯡꯅꯕ꯭ꯔꯅꯦ? ꯏꯅꯦꯗꯤ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯅ ꯍꯥꯏꯈ꯭ꯔꯕ ꯖꯥꯠꯅꯤ, ꯅꯈꯣꯏꯗ ꯍꯦꯛꯇ ꯍꯥꯏꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯒꯣꯏꯗꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯏꯅꯦ ꯁꯈꯤꯒꯤ ꯋꯥ ꯇꯥꯕꯗ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤ, ꯃꯁꯥꯒꯤ ꯑꯣꯏꯖꯕꯇ ꯈꯟꯕꯤ ꯑꯅꯤꯗꯣ ꯏꯃꯨꯡꯗ ꯆꯪꯂꯒ ꯋꯥ ꯉꯥꯡꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯈꯨꯝꯈꯤ, ꯏꯅꯦ, ꯏꯅꯦꯅ ꯍꯥꯏꯗꯣꯛꯇꯅ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯄꯤꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯏꯅꯦꯕꯨ ꯂꯩꯄꯥꯛꯀꯤꯁꯨ ꯁꯦꯕꯥ ꯇꯧꯕꯤꯅꯤ ꯍꯥꯏꯗꯥꯏꯅꯦ? ꯀꯔꯤꯒꯤꯅꯣ ꯏꯅꯦꯅ ꯏꯆꯥꯅꯨꯄꯤꯒꯤ ꯈꯨꯗꯣꯞ ꯃꯆꯥ ꯑꯃ ꯐꯥꯎꯕ ꯁꯥꯕꯤꯕ ꯉꯝꯗ꯭ꯔꯤꯕ? ꯏꯅꯦꯕꯨ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯈꯨꯗꯣꯞꯇꯤ ꯏꯅꯦꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤꯅ ꯁꯤꯕꯒ ꯃꯇꯤꯛ ꯆꯥꯕꯖꯥꯠ ꯅꯠꯇꯦ꯫ ꯁꯅꯥ ꯋꯥꯏꯕꯒꯤ ꯑꯣꯏꯔꯕꯗꯤ ꯏꯅꯦ ꯀꯥꯟꯅꯔꯣꯏ, ꯄꯤꯕ ꯉꯝꯖꯔꯣꯏ꯫ ꯏꯅꯦ ꯁꯈꯤꯕꯨ ꯑꯣꯟꯊꯣꯛꯅ ꯉꯝꯈ꯭ꯔꯦꯗ, ꯀꯤꯕꯨ ꯀꯤꯖꯩ, ꯅꯆꯥ ꯂꯨꯍꯣꯡꯕꯒꯤ ꯁꯅꯥꯕꯨ ꯃꯤꯉꯣꯟꯗ ꯋꯥꯏꯔꯨꯅꯤ ꯂꯥꯛꯏꯕ꯫ ꯃꯧ ꯅꯍꯥ ꯑꯗꯨꯒꯤ ꯋꯥ ꯇꯥꯕꯗ ꯏꯅꯦ ꯁꯈꯤ ꯋꯥ ꯉꯥꯡꯐꯝ ꯈꯪꯗꯅ ꯁꯥꯎꯅꯤꯡꯕꯣꯏ ꯏꯀꯥꯏꯕꯣꯏ ꯇꯨꯃꯤꯟꯅ ꯐꯝꯐꯝꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯀꯣꯟꯊꯣꯡ ꯋꯥꯡꯃꯗ ꯊꯣꯛꯂꯛꯂꯦ꯫ ꯃꯧ ꯆꯤꯡꯒꯟꯕꯤ ꯑꯅꯤꯒꯤ ꯄꯥꯎꯗꯒꯤ ꯅꯨꯄꯥ ꯃꯌꯨꯝ ꯇꯥꯔꯛꯇꯨꯅ ꯃꯌꯥ ꯑꯣꯏꯒꯗꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯨꯍꯣꯡꯒꯗꯧꯕ ꯅꯨꯃꯤꯠ ꯅꯤꯅꯤꯗ ꯉꯥꯏꯔꯕ ꯃꯇꯝꯗ ꯃꯅꯦꯝ ꯁꯈꯤꯕꯨ ꯃꯇꯝ ꯆꯥꯕ ꯌꯦꯡꯗꯨꯅ ꯍꯥꯏꯖꯔꯒꯦ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨ ꯁꯤꯍꯟꯅꯕꯒꯤꯗꯃꯛ ꯍꯥꯏꯗꯨꯅ ꯂꯤꯛ ꯑꯃꯒ ꯈꯨꯗꯣꯞ ꯑꯃꯒ ꯄꯤꯔꯝꯃꯤ꯫ ꯃꯌꯥꯗꯨꯅ ꯃꯅꯦꯝ ꯁꯈꯤ ꯑꯣꯏꯒꯗꯧꯔꯤꯕ ꯑꯗꯨꯗ, ꯉꯁꯤꯒꯤ ꯈꯨꯗꯣꯞ ꯂꯤꯛ ꯑꯁꯦ ꯃꯍꯥꯛꯅ ꯁꯤꯔꯛꯇ꯭ꯔꯕꯗꯤ ꯑꯩ ꯂꯨꯍꯣꯡꯕ ꯉꯝꯖꯔꯣꯏ ꯍꯥꯏꯗꯨꯅ ꯃꯅꯦꯝ ꯁꯈꯤꯗ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯁꯈꯤꯅ ꯃꯌꯥꯅꯨꯄꯥꯕꯨ ꯍꯦꯟꯅ ꯈꯪꯅꯨꯡ ꯅꯨꯡꯁꯤꯈꯤ, ꯑꯩꯒꯤ ꯏꯌꯥꯁꯦ ꯃꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯅꯤ ꯈꯟꯈꯤ꯫ ꯁꯈꯤ ꯃꯤꯒꯤ ꯐꯅꯕ ꯇꯧꯕ ꯅꯨꯄꯤꯅꯤ꯫ ꯁꯈꯤꯅ ꯃꯧ ꯅꯍꯥ ꯑꯅꯤꯗꯨ ꯑꯩꯅ ꯄꯤꯈꯤꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ, ꯑꯩꯅ ꯄꯤꯗꯕ ꯌꯥꯗꯦ ꯍꯥꯏꯕꯁꯨ ꯅꯠꯇꯦ, ꯅꯣꯡꯃ ꯅꯤꯅꯤꯗꯪ ꯋꯥꯏꯒꯦ ꯍꯥꯏꯖꯕꯕꯨ ꯑꯩꯕꯨ ꯃꯤ ꯑꯣꯏꯅ ꯎꯗꯕ, ꯃꯤꯑꯣꯏꯕꯒꯤ ꯋꯥ ꯉꯥꯡꯂꯛꯇꯕ, ꯃꯤꯅ ꯃꯤꯕꯨ ꯎꯁꯤꯠꯇꯕ, ꯈꯪꯒꯅꯤ ꯅꯈꯣꯏꯁꯨ ꯃꯤꯅꯤ,
ꯑꯩꯒꯤ ꯏꯇꯤꯛ ꯈꯪꯒꯅꯤ, ꯅꯈꯣꯏ ꯀꯅꯥꯅꯣ ꯑꯩ ꯀꯅꯥꯅꯣ ꯏꯇꯤꯛ ꯅꯇꯤꯛ ꯂꯥꯏ ꯅꯪꯅ ꯂꯩꯔꯕꯗꯤ ꯁꯣꯏꯗꯅ ꯈꯪꯒꯅꯤ ꯍꯥꯏꯗꯨꯅ ꯁꯈꯤꯅ ꯃꯊꯃꯣꯏꯗ ꯈꯟꯈꯤꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯃꯤꯑꯣꯏꯕꯁꯤ ꯈꯨꯕꯥꯛ ꯈꯨꯅꯝꯅꯤ ꯍꯥꯏꯕꯗꯨ ꯆꯞ ꯆꯥꯅ ꯊꯣꯛꯂꯦ꯫ ꯑꯋꯥꯡ ꯊꯪꯕꯒꯤ ꯃꯐꯝ ꯑꯃꯗ ꯌꯨꯝꯂꯣꯟꯅꯗꯨꯅ ꯂꯩꯕꯤ ꯃꯧ ꯅꯍꯥ ꯑꯅꯤꯒꯤ ꯅꯤꯄꯥꯁꯤꯡꯗꯣ ꯏꯅꯦ ꯁꯈꯤꯗ ꯋꯥꯅꯣꯝꯕ ꯂꯥꯛꯂꯝꯃꯤ꯫ ꯏꯅꯦ ꯁꯈꯤꯅ ꯃꯧ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤ ꯑꯅꯤꯒꯤ ꯃꯄꯨꯛꯆꯦꯜ ꯇꯦꯡꯊꯣꯛꯂꯒꯦ ꯈꯜꯂꯗꯨꯅ, ꯃꯇꯤꯛ ꯆꯥꯔꯦ ꯈꯜꯂꯗꯨꯅ, "ꯏꯕꯨꯡꯉꯣ, ꯅꯈꯣꯏ ꯑꯅꯤꯅ ꯂꯥꯛꯄꯕꯨ ꯏꯅꯦꯗ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩꯕꯒꯦ?" ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯅꯤꯄꯥ ꯑꯅꯤꯗꯨꯅ, "ꯏꯅꯦꯗꯤ ꯃꯤꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯔꯤꯕꯤꯅꯤ, ꯁꯛꯈꯪꯕꯤꯅꯤ, ꯑꯆꯨꯝꯕ ꯆꯠꯄꯤꯅꯤ ꯈꯪꯅꯔꯤꯕꯅꯤ꯫ ꯏꯅꯦꯅ ꯅꯆꯥ ꯑꯅꯤꯒꯤ ꯑꯋꯥꯕ ꯑꯃꯠꯇ ꯀꯟꯕꯤꯗꯕ ꯌꯥꯗ꯭ꯔꯦ, ꯀꯟꯕꯤꯌꯨ꯫ ꯏꯅꯦꯅ ꯉꯝꯕ ꯅꯠꯇꯅ ꯑꯇꯩꯅ ꯑꯣꯏꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯏꯅꯦꯒꯤꯗ ꯏꯆꯤꯜ ꯏꯅꯥꯎ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯏꯅꯦꯅ ꯑꯩꯈꯣꯏ ꯑꯅꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯊꯕꯛ ꯃꯐꯝꯗ ꯗꯁꯥ ꯇꯥꯔꯦ, ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯐꯝ ꯇꯥꯕ ꯇꯥꯔꯦ꯫ ꯁꯈꯤꯅ, "ꯀꯔꯤꯅꯣ ꯃꯔꯝ ꯑꯗꯨ ꯏꯅꯦꯗ ꯁꯦꯡꯅ ꯇꯝꯃꯨ ꯍꯥꯏꯔꯕꯗ?" "ꯏꯅꯦ, ꯑꯆꯧꯕꯅ ꯁꯦꯜ ꯆꯥꯔꯒ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯗ ꯁꯣꯏ ꯇꯧꯕ ꯌꯥꯎꯔꯨꯕꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤꯗ ꯑꯋꯥꯕ ꯇꯥꯔꯦ꯫ ꯉꯁꯤ ꯅꯤꯄꯥꯅꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯊꯕꯛꯇꯒꯤ ꯂꯦꯞꯄꯒꯤ ꯆꯦ ꯊꯥꯗꯣꯛꯈ꯭ꯔꯒꯅꯤ꯫ ꯏꯅꯦ ꯁꯈꯤꯅ, "ꯐꯔꯦ, ꯅꯈꯣꯏ ꯑꯅꯤ ꯁꯦꯜ ꯆꯥꯕꯗꯤ ꯆꯥꯗꯦꯀꯣ?" "ꯆꯥꯖꯗꯦ ꯏꯅꯦ, ꯃꯈꯣꯏꯅ ꯁꯦꯜ ꯆꯥꯏ ꯈꯪꯗꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯅ ꯁꯣꯏ ꯇꯧꯖꯔꯨꯕꯅꯤ꯫ ꯏꯅꯦꯅ ꯑꯃꯨꯛꯇ ꯉꯥꯡꯅꯕꯤꯌꯨ, ꯏꯅꯦꯒꯤ ꯇꯧꯕꯤꯃꯜ ꯀꯥꯎꯖꯔꯣꯏ꯫ ꯏꯅꯦꯒꯤꯁꯨ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯒꯦ" ꯍꯥꯏꯔꯝꯃꯤ꯫ ꯁꯈꯤꯅ, "ꯐꯔꯦ ꯐꯔꯦ, ꯍꯌꯦꯡ ꯂꯩꯄꯥꯛ ꯐꯝꯅꯥꯏꯕ ꯎꯅꯔꯒꯦ, ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯂꯣꯏꯁꯪꯗ ꯂꯥꯛꯂꯒꯦ꯫ ꯅꯅꯦꯅ ꯁꯣꯏꯗꯅ ꯐꯅꯅꯕ ꯁꯤꯟꯕꯤꯔꯛꯂꯒꯅꯤ꯫ ꯆꯤꯡꯅꯔꯨꯅꯨ" ꯍꯥꯏꯔꯕꯗ ꯅꯤꯄꯥ ꯑꯅꯤꯗꯣ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯏꯅꯦ ꯁꯈꯤꯅ ꯂꯩꯄꯥꯛꯀꯤ ꯐꯝꯅꯥꯏꯕ ꯎꯅꯔꯗꯨꯅ ꯐꯝꯅꯥꯏꯕꯗ ꯑꯆꯨꯝꯕ ꯄꯨꯝꯕ ꯇꯥꯟꯅꯔꯕꯗ ꯐꯝꯅꯥꯏꯕꯅ, "ꯑꯩ ꯂꯥꯜꯂꯦ ꯏꯆꯦ ꯁꯈꯤ, ꯃꯈꯣꯏ ꯊꯕꯛꯇꯒꯤ ꯂꯧꯊꯣꯛꯆꯔꯔꯣꯏ" ꯍꯥꯏꯗꯨꯅ ꯌꯥꯅꯕ ꯆꯦ ꯑꯗꯨ ꯐꯝꯅꯥꯏꯕꯅ ꯄꯤꯔꯛꯂꯗꯨꯅ ꯏꯅꯦ ꯁꯈꯤ ꯃꯆꯤꯜ ꯃꯅꯥꯎꯗ ꯐꯝꯂꯤꯕ ꯂꯣꯏꯁꯪ ꯑꯗꯨꯗ ꯂꯥꯛꯂꯦ꯫ ꯌꯥꯅꯕ ꯆꯦ ꯑꯗꯨ ꯃꯆꯤꯜ ꯃꯅꯥꯎꯗ ꯄꯤꯔꯝꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯧ ꯑꯅꯤꯗꯨ ꯃꯤꯑꯣꯏꯕꯒꯤ ꯃꯒꯨꯟ ꯈꯪꯂꯅꯤꯗꯅ ꯍꯥꯏꯔꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯃꯇꯩ ꯃꯅꯥꯎ ꯃꯈꯣꯏ ꯃꯔꯤ ꯁꯩꯔꯦꯡ ꯑꯃꯒ ꯂꯨꯄꯥ ꯃꯄꯨꯜ ꯑꯃꯒ ꯄꯨꯔꯛꯇꯨꯅ ꯏꯅꯦ ꯁꯈꯤꯒꯤꯅꯤ ꯍꯥꯏꯗꯨꯅ ꯄꯤꯔꯝꯃꯤ꯫ ꯁꯈꯤꯅ "ꯉꯥ ꯑꯗꯨꯗꯤ ꯆꯥꯍꯧꯔꯒꯦ, ꯄꯩꯁꯥ ꯑꯗꯨꯗꯤ ꯇꯧꯍꯩꯗꯦ" ꯍꯥꯏꯗꯨꯅ ꯂꯧꯈꯤꯗꯦ꯫ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯏꯅꯦ ꯁꯈꯤꯒꯤ ꯃꯇꯧ ꯎꯕꯗ ꯃꯃꯥꯡꯗ ꯃꯄꯨꯛ ꯄꯤꯛꯈꯤꯕꯤ ꯃꯧ ꯑꯅꯤ ꯅꯍꯥꯗꯣ ꯑꯄꯪꯕ ꯅꯃꯧꯁꯤꯡꯅꯤ ꯈꯜꯂꯗꯨꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯈꯤ, ꯏꯅꯦꯕꯨ ꯈꯨꯔꯨꯝꯖꯈꯤ꯫ "ꯏꯁꯨꯆꯥ ꯑꯗꯨꯅꯤ, ꯂꯩꯔꯕꯗꯤ ꯈꯔ ꯋꯥꯏꯊꯣꯛ ꯋꯥꯏꯁꯤꯟ ꯇꯧꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯅ ꯂꯩꯒꯗꯕꯅꯤ꯫ ꯃꯤ ꯃꯤꯒꯤ ꯃꯇꯥꯡꯁꯨ ꯈꯪꯒꯗꯕꯅꯤ꯫ ꯉꯁꯤꯒꯤꯗꯤ ꯋꯥꯔꯤ ꯂꯣꯏꯔꯦ ꯏꯁꯨꯆꯥ" ꯍꯥꯏꯔꯕꯗ ꯃꯆꯨꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯠꯅꯈ꯭ꯔꯦ꯫ ꯑꯍꯨꯝꯁꯨꯕ ꯋꯥꯔꯤ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ "ꯂꯧꯎꯕ ꯅꯨꯄꯥ"꯫ ꯊꯥꯏꯅ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯌꯥꯝꯅ ꯂꯥꯏꯔꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯥꯏꯔꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯆꯔꯥ ꯅꯥꯃꯇ ꯆꯥꯖꯕ ꯐꯥꯎꯕ ꯋꯥꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯊꯕꯛ ꯁꯨꯖꯕꯗꯤ ꯑꯁꯨꯝꯅ ꯄꯪꯌꯥꯝ ꯌꯥꯝꯅ ꯐꯪꯗꯅ ꯅꯣꯡꯃꯒꯤ ꯑꯔꯦꯞꯄ ꯂꯩꯇꯅ ꯁꯨꯖ ꯅꯣꯝꯖꯕꯅꯤ꯫ ꯃꯈꯣꯏꯅꯤꯕꯨ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤ ꯑꯃꯠꯇꯅ ꯃꯤꯊꯥꯅꯕꯤꯗꯦ꯫ ꯃꯈꯣꯏꯅ ꯇꯧꯖꯔꯤꯕ ꯊꯕꯛꯁꯨ ꯊꯕꯛ ꯑꯣꯏꯅ ꯈꯟꯕꯤꯗꯦ, ꯍꯟꯊꯕ ꯃꯤꯠꯌꯦꯡꯗ ꯊꯝꯕꯤꯔꯝꯃꯤ꯫ ꯂꯧꯎꯕ ꯅꯤꯄꯥꯅ ꯀꯅꯥꯗꯒꯤ ꯅꯤꯔꯒꯗꯤ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯨꯃꯥꯡ ꯃꯃꯜꯅ ꯆꯥꯖꯔꯝꯃꯤ꯫ ꯃꯊꯧꯅꯥꯁꯨ ꯌꯥꯝꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯂꯩꯄꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯃꯅꯥꯏ ꯑꯅꯤ ꯊꯥꯗꯣꯛꯇꯨꯅ ꯈꯨꯟꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡ ꯑꯃꯗ ꯊꯨꯡꯂꯔꯦ꯫ ꯏꯃꯨꯡ ꯑꯗꯨꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯗꯨꯅ ꯂꯥꯛꯂꯤꯕ ꯅꯤꯄꯥ ꯑꯅꯤꯗꯨꯕꯨ ꯐꯤꯗꯥ ꯊꯥꯗꯨꯅ ꯐꯝꯍꯜꯂꯦ꯫ ꯑꯗꯨꯒ ꯏꯅꯥꯛ ꯈꯨꯟꯕ ꯅꯤꯄꯥꯗꯨꯅ ꯅꯤꯡꯊꯧ ꯃꯅꯥꯏ ꯑꯅꯤꯗꯨꯗ ꯀꯔꯤꯒꯤꯗꯃꯛ ꯂꯥꯛꯄꯤꯕꯅꯣ, ꯀꯔꯤ ꯍꯥꯏꯕꯤꯒꯗꯕꯅꯣ ꯍꯪꯖꯔꯕꯗ ꯅꯤꯡꯊꯧ ꯃꯅꯥꯏ ꯑꯅꯤꯗꯨꯅ ꯈꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯅꯨꯄꯥ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯧꯈꯠꯂꯛꯎ ꯍꯥꯏꯗꯨꯅ ꯏꯅꯤꯡꯊꯧꯅ ꯌꯥꯊꯪ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏ ꯂꯥꯛꯆꯕꯅꯤ, ꯅꯍꯥꯛꯁꯨ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯏꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯅꯤꯗꯨꯅ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯒꯤ ꯋꯥ ꯇꯥꯕꯗ ꯏꯅꯥꯛ ꯈꯨꯟꯕ ꯅꯤꯄꯥꯗꯨꯅ ꯅꯣꯛꯂꯗꯨꯅ
ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯗꯗꯤ ꯆꯔꯥ ꯍꯦꯟꯕ ꯌꯥꯝꯅ ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯃꯤꯗꯤ ꯈꯔ ꯇꯥꯡꯂꯅꯤ꯫ ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯃꯆꯤꯟꯖꯥꯛ ꯆꯥꯖꯕ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯈꯨꯟ ꯍꯥꯏꯕꯗꯨꯅꯤ꯫ ꯈꯨꯜ ꯑꯁꯤꯗꯕꯨ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯅꯤꯡꯁꯤꯡꯂꯛꯄꯗ ꯑꯣ ꯑꯃꯗꯤ ꯂꯩꯍꯦ, ꯅꯤꯄꯥ ꯑꯁꯤ ꯌꯥꯝꯅ ꯁꯨꯅꯤꯡꯗꯕ ꯑꯇꯟꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯤꯅꯒ ꯍꯥꯏꯕꯗ ꯂꯧꯕꯗ ꯇꯥꯕ ꯃꯤ ꯅꯠꯇꯦ꯫ ꯈꯨꯟꯁꯤꯒꯤ ꯑꯋꯥꯡ ꯊꯪꯕꯗꯅꯤ ꯈꯥꯡꯄꯣꯛꯁꯪ ꯑꯃ ꯁꯥꯗꯨꯅ ꯈꯨꯟꯒꯤ ꯂꯝꯂꯦꯝꯗ ꯂꯩꯕꯅꯤ꯫ ꯃꯈꯣꯏꯁꯤꯗꯤ ꯃꯤꯆꯤꯟ ꯇꯣꯡꯕ ꯑꯩꯈꯣꯏꯅ ꯆꯠꯂꯣ ꯍꯥꯏꯕꯗ ꯂꯩꯕ ꯉꯝꯕ ꯖꯥꯠ ꯅꯠꯇꯦꯗ꯫ ꯆꯥꯛ ꯐꯥꯎꯕ ꯆꯔꯥ ꯅꯥꯝꯃ ꯆꯥꯕ ꯖꯥꯠꯅꯤ꯫ ꯃꯈꯣꯏ ꯏꯃꯨꯡ ꯃꯉꯥꯏꯔꯦ ꯂꯥꯏꯔꯕ ꯍꯥꯏꯕꯕꯨ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯅꯥꯏ ꯑꯅꯤꯗꯨ ꯐꯔꯦ ꯐꯔꯦ ꯑꯩꯈꯣꯏ ꯏꯃꯨꯡ ꯑꯗꯨꯗ ꯆꯠꯆꯔꯨꯈꯤꯒꯦ ꯍꯥꯏꯔꯗꯨꯅ ꯂꯥꯏꯔꯕꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯈꯥꯡꯄꯣꯛꯁꯪꯅꯤ ꯂꯥꯏꯔꯕ ꯃꯇꯩ ꯃꯅꯥꯎꯗꯨ ꯌꯨꯝꯗꯨ ꯑꯍꯣꯕ ꯃꯦꯟꯗꯨꯅ ꯑꯍꯣꯕꯁꯤꯡ ꯋꯥꯏ ꯇꯩꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯃꯆꯥ ꯑꯃꯁꯨ ꯁꯨꯃꯥꯡꯗꯨꯗ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯃꯅꯥꯏ ꯑꯅꯤꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯩꯈꯣꯏ ꯑꯃꯨꯛꯇ ꯆꯪꯖꯔꯛꯄ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯔꯗꯨꯅ ꯍꯥꯏꯔꯕꯗ ꯅꯤꯄꯥꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯂꯥꯏꯔꯕ ꯅꯤꯄꯥ ꯑꯗꯨꯅ ꯂꯦꯡꯁꯤꯟꯕꯤꯔꯛꯎ ꯐꯤꯗꯥ ꯁꯣꯝꯗ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯍꯥꯝꯗꯣꯛꯂꯒ ꯐꯤꯗꯥ ꯑꯃꯁꯨ ꯊꯥꯔꯝꯃꯤ꯫ ꯂꯧꯎꯕ ꯅꯤꯄꯥꯗꯨꯁꯨ ꯐꯤꯗꯥ ꯑꯃꯗ ꯐꯝꯂꯦ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯣ ꯇꯥꯔꯤꯕ꯭ꯔꯥ ꯏꯕꯨꯡꯉꯣ ꯃꯃꯥ, ꯌꯨꯝꯗ ꯂꯥꯛꯄꯤꯔꯤꯕꯁꯤꯡꯁꯤꯒꯤ ꯁꯦꯕꯥꯅꯤ, ꯂꯩꯖꯕ ꯈꯔ ꯄꯨꯊꯣꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯂꯥꯏꯔꯕꯤ ꯅꯨꯄꯤꯗꯨꯅ ꯑꯋꯥꯊꯕꯤ ꯑꯃꯨꯟꯕ ꯑꯃ ꯍꯦꯛꯂꯗꯨꯅ ꯄꯨꯊꯣꯛꯂꯛꯂꯝꯃꯤ꯫ ꯂꯥꯏꯔꯕ ꯅꯤꯄꯥꯗꯨꯅ ꯑꯅꯤꯗꯨꯗ ꯌꯦꯡꯂꯒ ꯑꯩꯒꯤꯗꯤ ꯂꯩꯖꯗꯕꯅꯤꯅ ꯁꯦꯕꯥꯗꯤ ꯀꯌꯥ ꯃꯇꯤꯛ ꯆꯥꯖꯗ꯭ꯔꯦ, ꯋꯥꯔꯧꯕ ꯇꯧꯕꯤꯒꯅꯨ, ꯄꯥꯏꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯂꯥꯏꯔꯕꯒꯤ ꯐꯖꯕ ꯏꯀꯥꯏ ꯈꯨꯝꯅꯕꯕꯨ ꯏꯀꯥꯏ ꯈꯨꯝꯅꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯅꯤꯄꯥ ꯑꯗꯨꯕꯨꯗꯤ ꯀꯔꯤꯁꯨ ꯑꯣꯏꯗꯅ ꯎꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯅꯤꯗꯨꯅ ꯑꯋꯥꯊꯕꯤ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯃꯄꯨ ꯃꯅꯥꯏ ꯂꯥꯏꯔꯕ ꯑꯅꯤꯕꯨ ꯌꯦꯡꯂꯒ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕꯁꯤ ꯑꯇꯩ ꯀꯔꯤꯒꯤ ꯅꯠꯇꯦ, ꯑꯩꯈꯣꯏ ꯂꯩꯄꯥꯛꯀꯤ ꯅꯤꯡꯊꯧꯅ ꯈꯨꯜ ꯑꯃꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯨꯕ ꯅꯣꯝꯕ ꯀꯟꯕ ꯏꯃꯨꯡ ꯑꯃꯒꯤ ꯃꯤꯑꯣꯏ ꯑꯃ ꯄꯨꯔꯛꯎ, ꯃꯍꯥꯛꯄꯨ ꯅꯤꯡꯊꯧꯅ ꯊꯕꯛ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯕꯨ ꯊꯥꯕꯤꯔꯛꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯁꯣꯝꯒꯤ ꯏꯃꯨꯡꯒꯤ ꯑꯋꯥꯕꯁꯨ ꯀꯣꯛꯅꯕ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯕꯨ ꯏꯟꯕꯤꯌꯨ ꯍꯥꯏꯅ ꯃꯅꯥꯏ ꯑꯅꯤꯅ ꯍꯥꯏꯕꯗꯒꯤ ꯂꯥꯏꯔꯕ ꯃꯄꯨ ꯃꯅꯥꯏ ꯃꯆꯥ ꯑꯄꯤꯛꯄ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧ ꯃꯅꯥꯏꯒ ꯂꯣꯏꯅꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯔꯝꯂꯤꯕ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯁꯤꯡꯕ ꯁꯨꯕ ꯅꯣꯝꯕ ꯀꯟꯕ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯅ ꯌꯥꯕ ꯅꯤꯡꯊꯧꯅꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯤꯡꯊꯧ ꯃꯅꯥꯏ ꯑꯅꯤꯅ ꯂꯥꯏꯔꯕ ꯃꯄꯨ ꯃꯅꯥꯏ ꯃꯆꯥꯗꯨꯕꯨ ꯄꯨꯁꯤꯜꯂꯕꯗ ꯃꯄꯨ ꯃꯅꯥꯏꯅ ꯅꯤꯡꯊꯧ ꯈꯨꯔꯨꯝꯂꯦ꯫ ꯅꯤꯡꯊꯧꯅ ꯍꯥꯏ, ꯅꯈꯣꯏ ꯑꯅꯤ ꯑꯁꯤ ꯈꯨꯟꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯔꯕꯅꯤ, ꯆꯨꯝꯂꯦꯀꯣ? ꯆꯨꯝꯃꯦ ꯍꯥꯏꯅ ꯈꯨꯔꯨꯝꯖꯔꯦ ꯃꯄꯨ ꯃꯅꯥꯏꯗꯣ꯫ ꯅꯤꯡꯊꯧꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯃꯕꯨꯛ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯒꯦ ꯍꯥꯏꯔꯗꯨꯅ ꯀꯣꯝ ꯑꯆꯧꯕ ꯑꯃ ꯇꯧꯔꯒ ꯁꯅꯥ ꯃꯇꯨꯝ ꯑꯃ ꯐꯨꯝꯖꯤꯜꯂꯒ ꯂꯩꯕꯥꯛ ꯈꯣꯠꯆꯤꯟꯗꯨꯅ ꯑꯃꯨꯛꯁꯨ ꯐꯨꯟꯖꯤꯜꯂꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯂꯥꯏꯔꯕ ꯃꯇꯩ ꯃꯅꯥꯎꯕꯨ ꯂꯥꯎ ꯍꯥꯏꯅ ꯀꯧꯔꯕꯗ ꯂꯥꯏꯔꯕ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯅꯤꯡꯊꯧ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯇꯨꯅ ꯂꯥꯛꯆꯩ꯫ ꯃꯄꯨ ꯃꯅꯥꯏꯕꯨ ꯌꯦꯡꯂꯗꯨꯅ ꯅꯤꯡꯊꯧꯅ ꯅꯈꯣꯏꯅꯤ ꯉꯁꯤꯗꯒꯤ ꯂꯩꯄꯥꯛ ꯑꯁꯤꯗ ꯂꯩꯗꯨꯅ ꯑꯩꯒꯤ ꯊꯕꯛ ꯁꯨꯒꯗꯕꯅꯤ, ꯑꯩꯒꯤ ꯄ꯭ꯔꯖꯥ ꯑꯣꯏꯔꯒꯗꯕꯅꯤ꯫ ꯑꯗꯨꯅ ꯌꯣꯝꯄꯥꯛ ꯄꯥꯏꯔꯒ ꯀꯣꯝ ꯑꯃ ꯆꯥꯎꯅ ꯄꯨꯈ꯭ꯔꯤ ꯑꯣꯏꯅꯕ ꯇꯧꯔꯣ ꯍꯥꯏꯔꯗꯨꯅ ꯌꯣꯝꯄꯥꯛ ꯑꯃ ꯊꯨꯃꯣꯛ ꯑꯃ ꯁꯤꯟꯅꯕꯤꯔꯦ꯫ ꯅꯈꯣꯏꯒꯤ ꯗꯔꯀꯥꯔ ꯂꯩꯕꯁꯨ ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯇꯝꯃꯨ ꯇꯥꯛꯄꯤꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯇꯨꯡꯏꯟꯅ ꯌꯣꯝꯄꯥꯛ ꯌꯣꯜꯂꯩ ꯀꯥꯡꯂꯛꯂꯦ꯫ ꯑꯁꯨꯝ ꯇꯧꯔꯛꯄꯗ ꯁꯅꯥ ꯃꯇꯨꯝꯁꯨ ꯐꯪꯂꯗꯨꯅ ꯅꯤꯡꯊꯧꯗ ꯄꯨꯈꯠꯇꯨꯅ ꯀꯠꯆꯔꯦ꯫ ꯅꯤꯡꯊꯧꯅ ꯂꯥꯏꯔꯕ ꯑꯣꯏꯖꯔꯕꯁꯨ ꯃꯄꯨꯛ ꯁꯦꯡꯕ ꯂꯥꯏꯔꯕꯅꯤ ꯈꯪꯂꯛꯂꯦ꯫ ꯂꯥꯏꯔꯕ ꯅꯤꯄꯥꯒꯤ ꯃꯇꯩ ꯃꯅꯥꯎꯗꯣ ꯅꯤꯡꯊꯧꯅ ꯃꯈꯣꯏ ꯑꯅꯤꯅ ꯎꯕ ꯉꯝꯕ ꯂꯧ ꯄꯤꯕꯤꯗꯨꯅ ꯂꯧ ꯎꯖꯔꯦ꯫ ꯂꯧ ꯎꯕꯗꯁꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯎꯅꯔꯤꯕ ꯂꯧꯒꯤ ꯐꯧꯊꯣꯛꯇꯒꯤ ꯐꯧꯊꯣꯛ ꯍꯦꯟꯅ ꯄꯨꯊꯣꯛꯄ ꯉꯝꯂꯦ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯄꯦꯟꯕꯤꯔꯗꯨꯅ ꯅꯤꯄꯥ ꯑꯁꯤꯒꯤ ꯃꯇꯧ ꯍꯩꯁꯤꯡꯕ ꯌꯦꯡꯂꯒꯦ ꯍꯥꯏꯗꯨꯅ ꯐꯝꯅꯥꯏꯕꯁꯤꯡꯒ ꯃꯨꯛꯅꯥ ꯁꯥꯟꯅꯍꯜꯂꯦ꯫ ꯃꯨꯛꯅꯥꯗꯁꯨ ꯂꯥꯏꯔꯕ ꯅꯤꯄꯥ ꯑꯗꯨꯅ ꯊꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯥꯡꯒꯤ ꯃꯍꯩꯁꯤꯡꯕꯨ ꯌꯦꯡꯂꯦ, ꯇꯥꯒꯤ ꯃꯍꯩꯁꯤꯡꯕꯨ ꯌꯦꯡꯂꯦ꯫ ꯊꯥꯡ ꯇꯥꯗꯁꯨ ꯃꯍꯥꯛ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯐꯝꯅꯥꯏꯕꯁꯤꯡꯗꯒꯤ ꯃꯥꯅ ꯍꯦꯟꯕ ꯑꯗꯨ ꯎꯔꯦ꯫
ꯅꯤꯡꯊꯧꯅ ꯂꯥꯏꯔꯕ ꯅꯤꯄꯥꯕꯨ ꯌꯦꯡꯂꯒ, "ꯅꯤꯄꯥ, ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ" ꯍꯥꯏꯔꯕꯗ ꯋꯥ ꯑꯁꯤ ꯄꯥꯎꯈꯨꯝ ꯅꯪꯅ ꯄꯤꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯂꯥꯏꯔꯕ ꯅꯤꯄꯥꯅ, "ꯑꯩꯅ ꯉꯝꯕ ꯑꯣꯏꯔꯕꯗꯤ ꯑꯩꯍꯥꯛ ꯍꯥꯏꯖꯒꯦ, ꯉꯝꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯏꯅꯤꯡꯊꯧꯗ ꯍꯪꯒꯠꯆꯕ ꯉꯝꯖꯔꯣꯏ" ꯍꯥꯏꯔꯝꯃꯤ꯫ ꯂꯥꯏꯔꯕ ꯅꯤꯄꯥꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯅꯨꯡꯁꯤꯕꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ, "ꯇꯥꯔꯣ ꯅꯤꯄꯥ, ꯂꯧꯎꯕ ꯐꯧ ꯁꯪꯄꯥꯏ ꯑꯃꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯐꯧ ꯑꯁꯤ ꯐꯧ ꯃꯔꯨ ꯀꯌꯥ ꯁꯨꯕꯒꯦ" ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯂꯥꯏꯔꯕ ꯅꯤꯄꯥ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯗ, "ꯃꯗꯨꯗꯤ ꯌꯥꯝꯈ꯭ꯔꯕ ꯐꯧ ꯃꯔꯨꯅꯤ, ꯃꯗꯨꯕꯨ ꯃꯁꯤꯡ ꯈꯪꯒꯗꯕꯗꯤ ꯂꯦꯞꯇꯅ ꯐꯧ ꯃꯔꯨ ꯃꯁꯤꯡ ꯊꯤꯔꯤꯕ ꯅꯤꯄꯥ ꯑꯗꯨꯇꯅ ꯈꯪꯒꯅꯤ. ꯅꯅꯥꯏ ꯑꯩꯗꯤ ꯐꯧ ꯃꯁꯤꯡ ꯊꯤꯖꯗꯕꯅꯤꯅ ꯊꯣꯏꯗꯣꯛꯄ ꯈꯪꯖꯗꯦ" ꯍꯥꯏꯅ ꯅꯤꯡꯊꯧꯗ ꯍꯪꯒꯠꯆꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯃꯇꯤꯛ ꯃꯊꯧꯅꯥ, ꯃꯕꯨꯗꯤ ꯃꯔꯧꯁꯤꯡ ꯁꯨꯕ ꯅꯣꯝꯕ ꯇꯟꯗꯕ ꯄꯨꯝꯅꯃꯛ ꯈꯪꯂꯕꯗ ꯑꯆꯪꯕ ꯃꯤꯅꯤ ꯍꯥꯏꯔꯗꯨꯅ ꯂꯩꯕꯥꯛ ꯃꯌꯥꯝ ꯈꯪꯍꯟꯅ ꯅꯤꯡꯊꯧꯒꯤ ꯃꯁꯛ ꯅꯥꯏꯕ ꯐꯝꯅꯥꯏꯕ ꯑꯣꯏꯍꯜꯂꯦ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥ ꯃꯊꯨꯝ ꯆꯥꯎꯅ ꯐꯪꯖꯔꯗꯨꯅ ꯐꯝꯅꯥꯏꯕ ꯑꯃ ꯑꯣꯏꯔꯗꯨꯅ ꯂꯥꯏꯔꯕ ꯂꯧꯎꯕ ꯑꯗꯨ ꯏꯅꯥꯛ ꯈꯨꯟꯕ ꯐꯝꯅꯥꯏꯕ ꯑꯃ ꯑꯣꯏꯈꯤꯌꯦ꯫ ꯏꯁꯨꯁꯥ, ꯅꯈꯣꯏꯁꯨ ꯅꯕꯨꯛꯆꯦꯜ ꯆꯨꯝꯅ ꯊꯕꯛ ꯇꯧꯒꯗꯕꯅꯤ, ꯍꯣꯠꯅꯕ ꯀꯟꯒꯗꯕꯅꯤ ꯍꯥꯏꯔꯗꯨꯅ ꯃꯁꯨꯁꯤꯡꯗ, "ꯉꯁꯤꯒꯤꯗꯤ ꯋꯥꯔꯤ ꯂꯣꯏꯔꯦ, ꯅꯈꯣꯏ ꯅꯌꯨꯝ ꯅꯌꯨꯝꯗ ꯆꯠꯅꯔꯣ" ꯍꯥꯏꯔꯕꯗ ꯃꯁꯨꯁꯤꯡꯅ, "ꯏꯕꯦꯜ, ꯍꯌꯦꯡ ꯉꯟꯇꯥꯅ ꯑꯃꯨꯛ ꯋꯥꯔꯤ ꯇꯥꯔꯒꯦ" ꯍꯥꯏꯅꯔꯒ ꯃꯁꯨꯁꯤꯡ ꯄꯨꯝꯅꯃꯛ ꯍꯟꯅꯈ꯭ꯔꯦ꯫